All Jiribam Sports Association AJSA na Sinduna Jiribam Higher Secondary School gi sanabungda team nipan na saruk yaduna sanaba hokiba taramapan suba Thokchom Radhamani Memorial Senior Open Football Tournament lisingani kunmari kunmanga ge ngarang sanakiba preliminary group league round match da UPC Uchathol na JMYC Yaral Pokpibo goal ani shunyo da maithiba pikre ngasi nungthil pung aniga minute nifu manga tabada Lalpani Sporting Club ka Tikli NL Club ka sanagani hairi ngarang sanakiba match adu KH Nilakamal Iqbal Javed amade Ajis Haiderna center referee assistant referee amade fourth official referee oina conduct tawkhe ngarang sanakiba match adu Yarol Pokpina toss ngamduna side khankhe aduga UPC Uchathol na ball kauduna sanaba hokhe match aduda UPC Uchathol ge sanaroi ke naucha amade L thoibana humfumapan amade humputara manga suba minute da goal amamam chanduna half mamangda UPC Uchathol na JMYC Yarol Pokpibo goal ani sunyoda mangjan thake second half matungda team anima goal amata chanaba ngamnadabadage UPC Uchathol na JMYC Yarol Pokpibo goal ani sunyoda maithiba pikhe